Image TV miang tabi ba khwai punong po ha ma taram noksari Image TV na risang sutna puthoktuno lak leiba akhoi gi sinai ba sing haiba thorom du mari leina na ngasi akhoi na lejari mom phom asi nambol kabo waksin da leiba khaidem Raju ko ino amugi strawberry farm dani makha tar posdi na u na duna ma strawberry farms gi maram da wari wata sabu gi thorom madu miyam khudol tamjake aduga ina Raju gi ima gi baba gi maming isinau na kaya no adu isha gi shahina kya shure habdu miyam dong tapio ai gi baba gi mingna khaidem maipa adu ai popu ima gi mingna khaidem bijenti adu ai gi isinau na mangane aina ani suba aduga nupi ahum nupa ani adu isha gi shahidi kya shure adu isha gi saiji hantak kuntaru changakpa ai kuntaru changpa da ngai re ko ado isagi mahi thakti karai bodu tamorage kai kai abdu gum tulibis ai isaje college lore matungda ai isaje ai khoi babana khoidi kenonina simini agree tamona khunji keno kana bu khoi oina bana agree tamure agree jaina langjingda leiba private ki sairam college amada adak agree je tamjalubadagi laibak thiba haigadra kari haigadra corona pandemic lakibdagi agree ju class to online to khobda ai je wakhan je like tambaje sagi bera lamni online lamina paisa sagi problem ju khara haidi pandemic matam oina khachin manina aina sian je kamana ima ipa da kitang mating do je pangji ge wakhalon da ina sigi wakhalon je lakhibane ado subain strawberry nataba atoppa wakhalon thadoga strawberry rom da mai onsel prisne di karma wakhalon de gino aina sigi strawberry je tawjaraga ai paisa lak pai ge du pai ge wakhalon da nateba mayam na manipur da tawna da ba khara ai kitang ahong ba kitang thiraga ina kari tawba yae naina thirakpa madam strawberry je aina sigi wakhalon da changakibane ada aina sigi tawraga di kana gu mi khara di thabak piba yae laita laira ba orju nomagi sur nomaga taliba singda kitang da mateng pangnagadra na adugi thabak pijage na haibe wakhalon da changakibane yamwa jare ina Raju ko ina na strawberry ji tharaga yam thoidona madu profit oigani phangani khotkani habi wakhalon natraga su miyam da thabak piba loina na kya khoi senthok lambi de kitang mateng pangga habi wakhalon loina na strawberry thabron sonjalakpani habi si yamna nuwaijare adubu khoi strawberry si inaugi handak tawriba farm je masina ahan bara mamang da di kari tawramme habi na singmu sung tapi mamang da khoina khangakpa haigadra baba maji adum hingon koraga vegetable tawga dum lae ad hantak na han ba organic strawberry jai khoi wanadi aduga strawberry si huji inauna da thariba farm se masti strawberry pambi kayamuk thabiri bano haibu su khangbi tapiu loina na magi khoi nursery plan se adu pambi se karam mong dagi karai dagi sien ma kai doba natraga nang semjabra haibina singbu su mariksum nong ta thaibi ai hakna mafam masida thaiba strawberry si around 6k mukti oirani ado ai gi charge ta keno kong modal leiba nongthomam nk nursery tamoje kokna ai mangondagi magi through dagi ai oja di man oirani mana sinbiraga charge mato chelaga ina monde mulo thajabane charge gi maming na winter drone oigadoba aduga aina jik thari bamfam jik pak chawbagi haigana lokhai kitang di kangani aduga masing da ding sai 6000 muk ne masing da 6000 mu oirani hoi ina robudi hujik koi komud leiba khoi gi nang yoja amati gi lawraga sarsi lawraga thaba hore na takpiri ko adumapu isam na harabda khoi kobi gumba hangam gum khamesin gumba di baba ima oin thabda khoi sudum ilai laina haibu ngaktane hejriba adubu strawberry gi matang sidadi karamai to na hon gadagi kamai to na mai sha gadagi haibina sumagi matang sida inauna kana gum khre dagi tam kholu leibra na traga khoi gi konsi karam wakhlon dagi karamai na senabno du haibi masi sengna habada tamoje ko haiba jina yamna mana ngonda mating yam pangbi sumaina thagadawni sumai hapkadawni si tawgadawni habada ada mama bazu mama mangda sum hingon koirabnina kasu khena badi oide ado bokoi di seba sabigi makhajo amna pole moije
ꯑꯗꯨꯒ ꯃꯣꯏꯒꯤꯅ ꯃꯥꯅ ꯃꯇꯦꯡ ꯄꯤꯕꯤꯔꯛꯄꯗꯩ ꯁꯨꯃꯥꯏꯅ ꯊꯥꯎ ꯁꯤ ꯇꯧ ꯍꯥꯞꯄꯣꯅ ꯇꯧ ꯉꯁꯤ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯄꯅꯦ ꯑꯩ ꯔꯥꯖꯨꯒꯤ ꯋꯥꯐꯝꯗ ꯌꯥꯝ ꯐꯖꯕ ꯑꯃꯈꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯖꯦꯀꯣꯗꯒꯤ ꯃꯇꯧ ꯇꯝꯃꯒ ꯃꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯅ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯤ ꯊꯥꯈꯤꯕꯅꯦꯅꯕꯨꯗꯤ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯌꯦꯡꯉꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯗ ꯃꯥꯒꯤ ꯍꯤꯡꯒꯣꯜꯗ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯤ ꯊꯥꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯕꯒꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯃꯁꯤ ꯁꯦꯝꯒꯠꯄꯗꯒꯦ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯁꯤ ꯈꯣꯏꯕ ꯍꯧꯕꯗꯒꯤꯅ ꯆꯨꯔꯤ ꯈꯨꯠꯁꯦꯝ ꯅꯠꯇ꯭ꯔꯒ ꯃꯊꯪ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯣꯏꯔꯛꯅꯕꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯦ ꯊꯥꯒꯦ ꯍꯥꯏꯔꯒꯗꯤ ꯍꯦꯛꯇ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯔꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯗꯦ ꯃꯁꯦ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯆꯍꯤꯃꯨꯛ ꯋꯥꯠꯂꯤꯉꯩꯗꯒꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔ ꯂꯥꯛꯆꯔꯦꯕ ꯑꯩꯅ ꯃꯁꯤ ꯑꯝꯇꯪꯗꯤ ꯊꯥ ꯌꯦꯡꯉꯒꯦꯅ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯥꯕ ꯈꯣꯏꯗꯣꯛꯑꯅꯤ ꯈꯣꯏꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤ ꯑꯅꯧꯕ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯕ ꯃꯤꯅ ꯆꯥꯕꯗ ꯁꯣꯛꯇꯅꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯅꯤꯃꯥꯔꯀꯤꯌꯥꯔ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯔꯥꯗ ꯆꯤꯛꯊꯠꯂꯒ ꯁꯤꯕꯁꯤ ꯁꯤ ꯈꯣꯏꯕꯗ ꯍꯥꯞꯄ ꯌꯧꯅꯤ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯁꯟꯊꯤꯍꯥꯔ ꯍꯥꯞꯀꯅꯤ ꯑꯗꯒꯤ ꯈꯣꯏꯖꯤꯟꯕꯤꯔꯅꯤ ꯈꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯕꯦꯠꯁꯦ ꯃꯥꯒꯤ ꯆꯨꯔꯤ ꯐꯩꯗꯣꯝ ꯍꯥꯏꯕ ꯇꯥꯔꯦ ꯕꯦꯠꯁꯦ ꯑꯩꯈꯣꯏꯅ ꯐꯨꯠ 2 ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯐꯨꯠ 1 ꯋꯥꯡꯅ ꯍꯥꯏꯒꯠꯀꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯖꯕ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯆꯤꯡꯏꯟ ꯃꯇꯝꯗ ꯃꯥꯒꯤ ꯆꯨꯔꯤ ꯍꯥꯏꯒꯠꯄ ꯈꯣꯠꯄ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯑꯃ ꯑꯣꯏꯌꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯤꯡ ꯇꯥꯁꯜꯂꯒ ꯑꯩꯈꯣꯏꯅ ꯆꯨꯔꯤ ꯍꯥꯏꯒꯠꯄꯁꯤ ꯃꯁꯤ ꯃꯉꯥꯏ ꯑꯩꯈꯣꯏꯅ ꯋꯥꯔꯕꯗ ꯑꯗꯣ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯦ ꯁꯦꯟꯅꯕ ꯀꯜꯂꯤꯒꯩ ꯄꯥꯝꯕꯤ ꯐꯩ ꯃꯍꯩ ꯂꯣꯛꯄ ꯍꯥꯜꯂꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯁꯦꯟꯅꯗ꯭ꯔꯒꯗꯤ ꯑꯃꯥꯡꯕꯅ ꯌꯥꯝꯅ ꯁꯔꯨꯛ ꯑꯣꯏꯒꯜꯂꯦ ꯑꯗꯣ ꯏꯅꯥꯎ ꯔꯥꯖꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗ ꯏꯅꯥꯎꯒꯤ ꯐꯥꯔꯝꯁꯤꯗꯀꯣ ꯆꯨꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯠ ꯑꯃ ꯅꯪ ꯉꯁꯥꯏ ꯁꯦꯝꯃꯦ ꯍꯥꯏꯕꯁꯦ ꯐꯨꯠ 2 ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯄꯥꯝꯕꯤꯁꯤꯁꯨ ꯑꯅꯤꯈꯛ ꯍꯧꯕ ꯎꯕꯀꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯔꯪ ꯑꯃ ꯀꯨꯞꯄꯤꯁꯦ ꯃꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯆꯦꯔꯪ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯗ ꯆꯦꯔꯪ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯔꯤꯕ ꯆꯦꯔꯪ ꯑꯔꯪꯕ ꯑꯣꯏꯅ ꯎꯔꯤꯁꯦ ꯃꯇꯝ ꯑꯃꯗꯤ ꯃꯁꯤ ꯑꯃꯨꯕ ꯑꯣꯏꯅ ꯀꯨꯞꯄꯝꯃꯦꯕ ꯃꯁꯤ ꯀꯩꯒꯤ ꯑꯔꯪꯕ ꯀꯨꯞꯄꯤꯅꯣꯅ ꯑꯩꯈꯣꯏ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯑꯣꯖꯥꯁꯤꯡꯅ ꯍꯪꯕꯤꯌꯦꯕ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗ ꯏꯁꯤꯡ ꯋꯥꯇꯔ ꯚꯦꯄꯔ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯏꯅꯤꯟ ꯐꯥꯅꯕꯅꯤ ꯍꯥꯏꯔꯝꯃꯦ ꯑꯗꯨꯗꯩꯗꯤ ꯅꯥꯄꯤ ꯅꯨꯡꯕꯤ ꯑꯩꯈꯣꯏꯒꯤ ꯍꯧꯗꯅꯕ ꯈꯣꯠꯇꯅꯕ ꯑꯗꯨꯒ ꯍꯩ ꯔꯥꯁꯦ ꯄꯥꯜꯂꯛꯑ ꯃꯇꯝꯗ ꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯄꯠꯄ ꯄꯨꯝꯗꯅꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈꯨꯝꯃꯦ ꯑꯗꯨꯒ ꯑꯔꯪꯕꯁꯤꯅ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯅꯨꯃꯤꯠꯅ ꯐꯨꯕ ꯃꯇꯝꯗ ꯃꯥꯁꯦ ꯂꯥꯏꯠꯁꯦ ꯔꯤꯐ꯭ꯂꯦꯛꯁꯟ ꯇꯧꯋꯦꯅ ꯑꯩꯈꯣꯏꯅ ꯃꯥꯏ ꯈꯨꯝꯃꯦ ꯑꯗꯣ ꯃꯣꯏꯅ ꯍꯥꯏ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯏꯟ ꯑꯃ ꯋꯥꯠꯂꯤ ꯅꯪꯅ ꯍꯥꯏꯔꯤꯁꯦꯅ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯔꯤꯒꯤ ꯃꯔꯝꯒꯤ ꯂꯪꯉꯤꯅꯣ ꯍꯥꯏꯔꯛꯑꯦ ꯃꯥꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯈꯔ ꯂꯩ ꯍꯥꯏꯌꯦ ꯇꯤꯟꯁꯤꯅ ꯏꯟꯁꯦꯛꯁꯤꯡꯁꯤꯅ ꯇꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯔꯪꯕꯒꯤ ꯁꯔꯨꯛꯁꯤꯅ ꯃꯉꯣꯟꯗ ꯍꯩꯅꯖꯗꯕ ꯃꯁꯥꯗ ꯂꯩꯅꯤꯡꯕ ꯐꯥꯎꯗꯕꯒꯤ ꯅ ꯑꯣꯏꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯪꯖꯈꯤꯕꯗꯣꯀꯣ ꯄꯥꯝꯕꯤ ꯑꯅꯤꯈꯛ ꯊꯥꯔꯤꯁꯤꯒꯤ ꯃꯔꯝꯁꯤꯅ ꯀꯔꯤꯒꯤꯅꯣ ꯄꯥꯝꯕꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯊꯥꯔꯤꯁꯦ ꯃꯣꯏꯅꯗꯤ ꯐꯨꯠ ꯑꯃꯃꯝ ꯂꯥꯞꯅ ꯊꯥꯎ ꯍꯥꯏꯕꯅꯦ ꯑꯗꯣ ꯕꯦꯠ 3 ꯊꯥꯔꯒꯗꯤ ꯃꯣꯏꯗ ꯃꯆꯤꯟꯖꯥꯛ ꯅꯨꯡꯖꯥꯛ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯀꯥꯏ ꯈꯪꯗꯕ ꯄꯥꯝꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯃꯆꯤꯟꯖꯥꯛ ꯆꯤꯡꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯝꯕꯤꯗꯣ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯗꯣ ꯃꯣꯏꯗ ꯆꯨꯔꯤ 3ꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥꯅ ꯑꯗꯒꯤ ꯄꯥꯝꯕꯤ ꯍꯩ ꯍꯦꯛꯄ ꯍꯩ ꯄꯥꯜꯂꯛꯄ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ 3 ꯐꯥꯎ ꯌꯥꯏꯌꯦꯅ ꯂꯧꯋꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯅꯥꯎ ꯔꯥꯖꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯁꯧꯍꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯂꯩꯕꯥꯛꯁꯨ ꯐꯖꯅ ꯈꯣꯏꯗꯣꯛꯄꯤꯔꯕ ꯑꯗꯨꯒ ꯃꯔꯥꯗ ꯀꯩꯗ ꯑꯩꯈꯣꯏ ꯇꯤꯟ ꯇꯥꯔꯛꯇꯅꯕ ꯍꯤꯗꯥꯛꯀꯁꯨ ꯆꯥꯏꯁꯤꯟꯕꯤꯔꯒ ꯁꯟꯊꯤ ꯁꯟꯌꯨꯡ ꯍꯥꯞꯄꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯏꯁꯝ ꯁꯝꯅ ꯊꯥꯕꯅꯦꯅ ꯇꯥꯛꯄꯤꯔꯦꯀꯣ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯄꯥꯝꯕꯤꯁꯤꯅ ꯍꯧꯔꯛꯑ ꯃꯇꯨꯡꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯗꯩ ꯃꯥꯒꯤ ꯍꯥꯔꯅꯆꯤꯡꯕꯁꯦ ꯃꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯄꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯑꯩꯈꯣꯏ ꯂꯩꯍꯥꯎꯗ ꯂꯩꯕꯥꯛꯇ ꯌꯥꯎꯖꯕ ꯂꯩꯍꯥꯎꯗꯨꯅ ꯑꯗꯨꯝ ꯃꯥꯁꯦ ꯐꯨꯜ ꯒ꯭ꯔꯣꯟ ꯑꯞ ꯇꯧꯕ ꯉꯝꯕ ꯖꯥꯠꯂꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯇꯥꯛꯄꯤꯌꯨ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯊꯥꯕꯗ ꯀꯥꯡꯒꯨꯟ ꯍꯥꯏꯇꯥꯔꯦ ꯀꯥꯡꯒꯨꯟꯁꯤꯗ ꯁꯟꯊꯤ ꯍꯥꯔꯁꯦ ꯑꯩꯒꯤꯗꯤ ꯁꯟꯊꯤ ꯍꯥꯔꯅ ꯑꯌꯥꯝꯕ ꯑꯣꯏꯈ꯭ꯔꯦ ꯁꯟꯊꯤ ꯍꯥꯔ ꯃꯌꯥꯝ ꯍꯥꯞꯄ ꯃꯇꯨꯡꯗ ꯄꯥꯝꯕꯤꯁꯦ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯝꯕꯤꯁꯤꯅ 5 ꯗꯦꯖꯀꯨꯝꯕ ꯀꯥꯟꯕ ꯀꯥꯟꯗ NPKꯁꯦ ꯑꯩꯈꯣꯏꯅ ꯄꯝ ꯂꯤꯇꯔ 35ꯗ ꯃꯩꯈꯦꯠ ꯕꯣꯛꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯜꯂꯒ ꯑꯩꯈꯣꯏꯅ ꯁ꯭ꯄ꯭ꯔꯦ ꯑꯣꯏꯅ ꯀꯥꯞꯄꯦ ꯑꯗꯨꯒ ꯁ꯭ꯄ꯭ꯔꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯅꯦꯖ ꯃꯈꯣꯡꯗ ꯍꯩꯕꯤꯕꯒꯤ ꯑꯃꯒꯤꯁꯨ ꯑꯩꯈꯣꯏꯅ ꯇꯧꯈꯤ ꯑꯗꯨ ꯃꯇꯨꯡꯗ ꯃꯥꯁꯦ ꯐꯪꯒꯤꯁꯥꯏꯠꯀꯨꯝꯕ ꯊꯣꯛꯂꯛꯄꯒꯤ ꯐꯤꯕꯝ ꯂꯩꯌꯦꯅ ꯔꯣꯛꯀꯣ ꯍꯤꯗꯥꯛꯁꯦ ꯃꯈꯣꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯍꯩꯕꯤꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯍꯧꯖꯤꯛ ꯇꯤꯟ ꯃꯥꯁꯦ ꯐꯖꯅ ꯇꯥꯗꯦ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯀꯥꯞꯄꯗꯤ ꯌꯥꯗꯦ ꯃꯤꯅ ꯄꯣꯡꯅ ꯆꯥꯔꯤꯕ ꯍꯩ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯕ ꯍꯤꯗꯥꯛ ꯉꯥꯛꯇ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯏꯅꯥꯎ ꯑꯃꯅ ꯑꯩꯈꯣꯏ ꯀꯣꯕꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯊꯥꯕꯗꯗꯤꯀꯣ ꯀꯣꯕꯤꯁꯦ ꯍꯥꯏꯐꯦꯠ ꯊꯥꯔ ꯃꯇꯨꯡ ꯆꯥꯎꯔꯛꯄ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯃꯈꯣꯡ ꯊꯤꯟꯕ ꯍꯥꯏꯅ ꯑꯃꯒꯤ ꯆꯠꯅꯕꯤ ꯑꯃ ꯇꯧꯏꯀꯣ ꯑꯗꯣ ꯏꯅꯥꯎꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯤꯗꯗꯤ ꯃꯗꯨꯒꯤ ꯁ꯭ꯄꯦꯁꯁꯤꯁꯨ ꯏꯎꯗꯦ ꯃꯗꯨ ꯗꯔꯀꯥꯔ ꯑꯣꯏꯗꯕ꯭ꯔꯥ ꯃꯈꯣꯡ ꯊꯤꯟꯕ ꯍꯥꯏꯁꯦ ꯃꯈꯣꯡ ꯌꯥꯟꯕ ꯃꯈꯣꯡꯁꯦ ꯆꯦꯔꯪ ꯀꯨꯞꯇ꯭ꯔꯤꯉꯩꯗ ꯑꯅꯤꯔꯛ ꯌꯥꯟꯈꯤꯌꯦ ꯑꯍꯥꯟꯕ ꯌꯥꯜꯕ ꯃꯇꯝꯗ ꯃꯈꯣꯡ ꯀꯨꯞꯄꯝꯗꯥꯏꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯌꯥꯟꯈꯤ ꯑꯩꯒꯤꯗꯤ ꯃꯈꯣꯡꯁꯦ ꯆꯦꯔꯪ ꯀꯨꯞꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯨꯞꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯄꯥꯝꯕꯤꯁꯤꯅ ꯈꯔ ꯄꯤꯛꯏꯉꯩ ꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯤꯛꯏꯉꯩꯗ ꯁ꯭ꯇꯦꯖꯁꯤꯗꯗꯤ ꯆꯦꯔꯪ ꯀꯨꯞꯁꯟꯕ ꯌꯥꯔꯔꯣꯏꯕ ꯃꯥ ꯐꯜꯂꯒ ꯆꯥꯎꯅ ꯍꯧꯔꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯁꯤꯗꯗꯤ ꯃꯈꯣꯡ ꯌꯥꯟꯕ ꯌꯥꯔꯣꯏ ꯃꯈꯣꯡ ꯄꯦꯡꯕ ꯍꯥꯏꯐꯦꯠ ꯅꯥꯄꯤ ꯅꯨꯃꯤ ꯐꯣꯏꯗꯣꯛꯄꯗꯤ ꯍꯥꯏꯐꯦꯠ ꯌꯥꯔꯤ
ꯑꯗꯣ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯃꯅ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯄꯥꯅ ꯍꯣꯠꯅꯕꯁꯤꯗ ꯃꯇꯝ ꯀꯌꯥꯃꯨꯛꯇꯤ ꯆꯪꯕꯖꯥꯠꯅꯣ ꯃꯗꯨꯝꯇ ꯍꯥꯏꯕꯤꯌꯨ ꯃꯁꯦ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯍꯥꯏꯕꯗꯗꯤ ꯃꯁꯦ ꯊꯥ 3 ꯂꯩꯔꯒ ꯄꯥꯜꯂꯦ ꯍꯥꯏ ꯑꯗꯣ ꯃꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯩ ꯃꯈꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤꯗꯤ 1 month ꯈꯔ ꯍꯦꯜꯂꯛꯄꯗ ꯃꯄꯥꯟ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯑꯗ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯃꯄꯥꯟꯗꯣ ꯀꯛꯊꯠꯂꯣ ꯃꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯅ ꯑꯩꯁꯦ ꯃꯄꯥꯟꯁꯦ ꯑꯌꯥꯝꯕ ꯀꯛꯎꯔꯦ ꯑꯩꯒꯤꯁꯦ ꯑꯗꯨꯕꯨ ꯑꯩ ꯃꯁꯤꯗꯤ ꯌꯦꯡꯉꯒꯦꯅ ꯑꯩꯅ 1 month 20 days ꯀꯨꯝꯕ ꯂꯩꯔꯛꯄꯗ ꯑꯩ ꯃꯄꯥꯟꯁꯦ ꯑꯩꯅ ꯂꯣꯏ ꯃꯍꯩ ꯑꯣꯜꯍꯜꯂꯛꯑꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤ ꯑꯃꯗ ꯃꯄꯨꯡ ꯐꯥꯕ ꯐꯖꯕ ꯄꯥꯝꯕꯤ ꯑꯃꯗ ꯏꯅꯥꯎꯁꯤꯗ ꯑꯍꯥꯟꯕꯕꯨꯗꯤ ꯑꯣꯏꯀꯣ ꯑꯗꯨ ꯅꯪꯒꯤ ꯁꯨꯝꯕꯖꯥꯁꯤꯅ ꯇꯥꯛꯄꯤꯔꯛꯄ ꯇꯝꯕꯤꯔꯛꯄꯗ ꯄꯥꯝꯕꯤ ꯑꯃꯗ ꯃꯥꯒꯤ ꯋꯦꯠꯁꯦ ꯀꯦꯖꯤꯃꯨꯛ ꯐꯥꯅ ꯄꯥꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯌꯥꯃꯨꯛ ꯄꯥꯟꯕꯖꯥꯠꯅꯣ ꯐꯖꯕ ꯄꯥꯝꯕꯤ ꯑꯃꯗ ꯑꯗꯨꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤꯁꯦ ꯐꯖꯕ ꯄꯥꯝꯕꯤꯗ ꯀꯤꯂꯣ ꯍꯦꯟꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯨ ꯑꯩ ꯎꯏ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯝꯗ꯭ꯔꯕꯗ ꯀꯤꯂꯣ ꯃꯈꯥꯏꯒꯤ ꯃꯊꯛꯇꯤ ꯑꯌꯥꯝꯕ ꯄꯥꯟꯕ ꯑꯣꯏꯅ ꯂꯣꯏꯅ ꯎꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯤ ꯃꯃꯜꯁꯦ ꯄꯥꯟꯗꯒꯤꯕꯨꯗꯤ ꯂꯥꯛꯇꯨꯅ ꯌꯥꯝ ꯄꯥꯝ ꯆꯥꯅꯔꯤ ꯑꯗꯨ ꯏꯅꯥꯎꯒꯤ ꯐꯥꯔꯝꯁꯤꯗ ꯍꯧꯔꯤꯕ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯤ ꯂꯩꯕ ꯂꯥꯛꯄ ꯌꯣꯟꯕ ꯃꯇꯝꯗ ꯀꯦꯖꯤꯗ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯌꯣꯟꯕꯤꯕꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯐꯥꯔꯝꯁꯤꯗ ꯌꯦꯡꯉꯨꯕ ꯑꯃꯗꯤ ꯂꯩꯕꯅꯆꯤꯡꯕꯁꯦ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯄꯤꯌꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯦ ꯀꯤꯂꯣꯗ 600 ꯄꯥꯔ ꯀꯦꯖꯤꯗ ꯃꯌꯥꯝꯅ ꯊꯥꯖꯔꯤ ꯆꯥꯇ꯭ꯔꯨꯛ ꯑꯗꯨꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯁꯦ ꯑꯗꯨꯝ ꯂꯥꯛꯄꯤꯔꯦ ꯑꯩꯒꯤ ꯐꯥꯔꯝꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯤꯁꯦ ꯅꯣꯡꯃꯒꯤ ꯋꯥꯠꯇꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯑꯩꯅ ꯍꯩ ꯄꯤꯕ ꯉꯝꯗꯔꯦ ꯍꯧꯖꯤꯛꯁꯦ ꯍꯩ ꯃꯨꯟꯕ ꯅꯪꯗ꯭ꯔꯦ ꯑꯗꯨꯒ ꯍꯩꯁꯤꯁꯨ ꯌꯥꯝꯅ ꯊꯨꯝꯃꯦꯅ ꯍꯥꯏꯌꯦ ꯃꯌꯥꯝꯅ ꯂꯥꯛꯄ ꯀꯃꯦꯟ ꯃꯣꯏꯅ ꯄꯤꯕꯤꯔꯝꯕꯗ ꯑꯗꯨꯅ ꯑꯩꯒꯤ ꯍꯩꯁꯦ ꯑꯩꯅꯁꯨ ꯄꯥꯝꯃꯦ ꯃꯣꯏꯗ ꯌꯥꯝꯅ ꯃꯨꯜꯂꯒ ꯉꯥꯡꯉꯒ ꯑꯝꯇꯪ ꯄꯤꯖꯕꯗꯣ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇꯣ ꯑꯩꯉꯣꯟꯗꯁꯨ ꯐꯪꯕꯗꯣ ꯉꯁꯤꯐꯥꯎꯗ ꯉꯝꯖꯗ꯭ꯔꯤ ꯍꯩꯁꯤꯅ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯍꯩꯒ ꯑꯣꯏꯔꯦꯀꯣ ꯃꯑꯣꯡꯁꯦ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯍꯥꯏꯕꯁꯦ ꯃꯔꯨꯑꯣꯏꯅꯗꯤ ꯃꯄꯥꯟꯂꯣꯝꯗ ꯌꯥꯝ ꯆꯥꯅꯕ ꯑꯗꯨꯒꯨꯝꯕ ꯍꯩꯅꯦꯕ ꯑꯗꯨꯅ ꯃꯥꯔꯀꯦꯇꯤꯡ ꯁꯤꯁꯇꯦꯝꯁꯤ ꯏꯅꯥꯎꯅ ꯃꯤꯟ ꯇꯧꯕꯤꯔꯤꯁꯤ ꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯌꯣꯜꯂꯦ ꯅꯠꯇ꯭ꯔꯒꯅ ꯀꯩꯊꯦꯜꯗ ꯄꯨꯈꯠꯇꯅ ꯌꯣꯟꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯕ꯭ꯔꯣ ꯑꯩ ꯑꯍꯥꯟꯕ ꯊꯥꯕ ꯃꯇꯝꯗ ꯏꯟꯚꯦꯁꯁꯨ ꯃꯌꯥꯝ ꯇꯧꯁꯤꯟꯈ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯃꯥꯔꯀꯦꯠꯁꯦ ꯀꯣꯔꯣꯅꯥ ꯅꯨꯡꯃꯤꯁꯨ ꯂꯩꯕꯅꯤꯅ ꯑꯩꯁꯦ ꯀꯤꯔꯝꯃꯦ ꯌꯥꯝꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯩ ꯁꯨꯡꯈꯪ ꯈꯪꯉꯝꯗꯦ ꯑꯩ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯅ ꯐꯒꯠꯂꯛꯄ ꯃꯄꯥꯟ ꯁꯥꯔꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯌꯣꯟꯕ ꯈꯣꯠꯄꯅ ꯑꯩ ꯋꯥꯈꯟꯁꯨ ꯍꯦꯛ ꯄꯤꯛꯁꯟꯕ ꯑꯗ ꯏꯊꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯕ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯟꯕ ꯑꯣꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯐꯥꯔꯝꯁꯤꯗ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯂꯩꯕꯤꯕꯗ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯥꯔꯀꯦꯠ ꯁꯤꯁꯇꯦꯝꯁꯦ ꯑꯩ ꯏꯁꯥꯅ ꯆꯠꯂ ꯌꯣꯟꯕꯗꯤ ꯑꯣꯏꯖꯗ꯭ꯔꯤ ꯃꯌꯥꯝꯅ ꯗꯤꯃꯥꯟꯅ ꯍꯦꯟꯗꯅ ꯍꯩꯁꯦ ꯄꯤꯕ ꯉꯝꯗꯕ ꯈꯛꯇ ꯑꯣꯏꯖꯔꯤ ꯑꯗꯨ ꯏꯅꯥꯎꯒꯤ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯄꯥꯝꯕꯤ 3,000ꯃꯨꯛꯁꯦ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯅꯕ ꯐꯅꯕ ꯁꯦꯝꯒꯠꯂꯛꯄꯗ ꯄꯩꯁꯥ ꯀꯌꯥꯃꯨꯛꯇꯤ ꯊꯥꯗꯕꯤꯈ꯭ꯔꯒꯦ ꯑꯗꯨ ꯇꯥꯛꯄꯤꯌꯨ ꯑꯩꯅ ꯁꯤꯒꯤ ꯄꯥꯝꯕꯤ 3,000ꯁꯦ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯟꯚꯦꯁ ꯑꯣꯏꯅ ꯑꯦꯔꯥꯎꯟ 2.5 lakh ꯑꯗꯨꯃꯥꯏꯅ ꯁꯝꯊꯤꯡꯗꯤ ꯑꯩ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯁꯤꯗ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯗ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ 2.5 ꯂꯥꯛꯁꯤ ꯄꯩꯁꯥ ꯊꯣꯏꯗꯣꯛꯅ ꯑꯉꯥꯡ ꯅꯠꯇꯦꯀꯣ ꯁꯤ ꯌꯧꯅꯕ ꯍꯣꯠꯅꯔꯛꯄꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯌꯣꯟꯕꯗꯒꯤ ꯐꯪꯈꯤꯕ ꯄꯩꯁꯥꯃꯨꯛꯇꯤ ꯀꯌꯥꯃꯨꯛ ꯐꯪꯈ꯭ꯔꯦ ꯑꯗꯨꯝꯒ ꯇꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯁꯨꯝ ꯃꯣꯏꯅ ꯌꯣꯟꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯩ ꯂꯣꯛꯄ ꯍꯦꯛ ꯍꯧꯔꯛꯄꯗꯩꯅ ꯍꯧꯖꯤꯛ ꯑꯣꯏꯅ ꯐꯪꯉꯤꯁꯦ ꯑꯩ 1,70,000 ꯁꯨꯃꯥꯏꯅ ꯁꯝꯊꯤꯡ ꯁꯨꯃꯥꯏꯅꯗꯤ ꯑꯣꯏꯔꯛꯑꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯍꯨꯠ ꯇꯥꯁꯤꯜꯂꯛꯀꯦ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ 2.5 ꯂꯥꯛꯁꯦ ꯃꯁꯤ ꯁꯔꯀꯥꯔꯗꯒꯤ ꯃꯇꯦꯡꯒꯨꯝꯕ ꯂꯧꯈꯤꯕꯗꯤ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯕꯕꯥꯅ ꯇꯧꯔꯒ ꯏꯟꯚꯦꯁ ꯅꯪꯒꯤ ꯄꯩꯁꯥꯅ ꯑꯗꯨꯝ ꯇꯧꯖꯕ꯭ꯔꯥ ꯑꯗꯨꯝ ꯇꯥꯛꯄꯤꯌꯨ ꯑꯩ ꯁꯔꯀꯥꯔꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯑꯃꯠꯇ ꯂꯧꯖꯗ꯭ꯔꯤ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯃꯃꯥ ꯕꯕꯥꯅ ꯄꯨꯊꯣꯛꯄꯤꯔꯒ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯍꯟꯖꯕꯅꯤ ꯑꯗꯨ ꯁꯔꯀꯥꯔꯗ ꯑꯃꯨꯛ ꯃꯇꯦꯡ ꯅꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒꯗꯤ ꯂꯩꯕ꯭ꯔꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯍꯧꯔꯤꯔꯦ ꯁꯦꯕꯥꯁꯦ ꯇꯧꯕ ꯑꯣꯏꯅ ꯑꯗꯨ ꯑꯩ ꯈꯤꯇꯪ ꯆꯥꯎꯊꯣꯛꯆꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯂꯥꯛꯑꯦ ꯂꯥꯛꯏꯕ ꯀꯃꯤꯡ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔꯁꯤꯗ ꯑꯩ ꯄ꯭ꯂꯥꯟꯁꯦ ꯆꯥꯎꯊꯣꯛꯄꯒꯤ ꯄ꯭ꯂꯥꯟ ꯍꯧꯖꯤꯛ ꯂꯩꯕ ꯂꯧ ꯃꯔꯥꯛꯁꯤꯃ ꯑꯩ ꯊꯥꯖꯒꯦꯅ ꯈꯜꯂꯦ ꯑꯀꯣꯏꯕꯗꯁꯨ ꯐ꯭ꯂꯣꯔꯤꯀꯜꯆꯔ ꯂꯩ ꯅꯨꯡꯕꯤ ꯍꯥꯞꯆꯔꯒ ꯑꯗꯨꯗꯒꯤ ꯃꯤ ꯄꯣꯡ ꯂꯥꯛꯄꯒꯤ ꯐꯝꯐꯝ ꯅꯨꯡꯕꯤ ꯁꯦꯝꯃꯒ ꯁꯥꯔꯒ ꯑꯩ ꯈꯤꯇꯪ ꯆꯥꯎꯊꯣꯛꯀꯦ ꯈꯜꯂꯦ ꯑꯗꯨꯅ ꯁꯔꯀꯥꯔꯗꯒꯤ ꯃꯇꯦꯡ ꯈꯤꯇꯪꯗꯤ ꯑꯩ ꯄꯥꯝꯃꯦ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯁꯔꯀꯥꯔꯅꯁꯨ ꯑꯁꯤꯒꯨꯝꯂꯕ ꯏꯟꯈꯠꯂꯛꯂꯤꯕ ꯌꯪ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯐꯥꯔꯃꯔ ꯑꯩꯈꯣꯏꯒꯤ ꯔꯥꯖꯨꯒꯤ ꯋꯥꯀꯠꯁꯦ ꯇꯥꯕꯤꯔꯒ ꯑꯉꯝꯕ ꯃꯇꯦꯡ ꯄꯤꯕꯤꯗꯨꯅ ꯊꯕꯛ ꯐꯪꯗ꯭ꯔꯕ ꯅꯍꯥ ꯀꯌꯥꯕꯨ ꯁꯦꯟꯃꯤꯠꯂꯣꯟ ꯐꯖꯅꯕ ꯁꯦꯟꯊꯣꯛ ꯂꯩꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯦ ꯏꯃꯤꯁꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯅꯥꯎ ꯔꯥꯖꯨꯗ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯉꯤꯁꯤ ꯊꯣꯏꯗꯣꯛꯅ ꯃꯁꯤꯗꯩꯗ ꯑꯗꯨꯒꯨꯝꯕ ꯀꯦꯃꯤꯀꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯥꯔ ꯅꯨꯡ ꯀꯌꯥ ꯍꯥꯞꯇꯦ ꯃꯤꯅꯁꯨ ꯆꯥꯅꯕ ꯐ꯭ꯔꯨꯠ ꯑꯣꯏꯕꯅꯤ나 ꯑꯗꯨꯅ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯁꯟꯊꯤ ꯁꯟꯌꯨꯡꯒꯨꯝꯕꯗ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯩ ꯑꯗꯨ ꯃꯔꯛꯁꯤꯗ ꯉꯁꯥꯏ ꯏꯅꯥꯎꯅ ꯍꯩ ꯀꯦꯟꯗꯅꯕ ꯑꯗꯩ ꯇꯤꯜ ꯇꯥꯗꯅꯕ ꯍꯤꯗꯥꯛ ꯈꯔ ꯀꯥꯞꯄꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯦꯖꯦꯟꯁꯤ ꯀꯌꯥꯗꯒꯤ ꯆꯦꯟꯗꯨꯅ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯑꯗꯨꯝꯇ ꯍꯥꯏꯕꯤꯌꯨ ꯑꯦꯛꯁꯄꯥꯔꯠ ꯇꯥꯟꯅꯕꯗ ꯑꯩꯒꯤ ꯁꯥꯔ ꯊꯣꯏꯊꯣꯏ दा ꯑꯩꯅ ꯐꯣꯟ ꯇꯧꯔꯦ ꯁꯥꯔ ꯀꯔꯤ ꯇꯥꯔꯦ ꯁꯤ ꯇꯤꯟꯖ ꯇꯥꯔꯦ ꯑꯗꯨ ꯀꯔꯤ ꯀꯥꯞꯁꯤꯒꯦ ꯈꯣꯠꯁꯦ ꯃꯥꯅ ꯐꯔꯦ ꯁꯤꯗꯤ ꯑꯣꯔꯒꯥꯅꯤꯛ ꯀꯥꯞꯇꯕ ꯌꯥꯔꯣꯏ ꯃꯤꯅ ꯆꯥꯕꯅꯤꯅ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯍꯤꯗꯥꯛꯇꯨ ꯄꯤꯔꯒꯦ ꯈꯣꯠꯂꯒꯦꯅ ꯑꯩꯅ ꯁꯥꯔ ꯊꯣꯏꯊꯣꯏꯗꯒꯤ ꯍꯤꯗꯥꯛ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯉꯥꯛꯇ ꯍꯤꯗꯥꯛꯁꯦ ꯀꯥꯞꯆꯔꯦ ꯁꯥꯔ ꯊꯣꯏꯊꯣꯏꯁꯦ ꯃꯥꯒꯤ ꯂꯩꯐꯝꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯃꯥꯅ
ꯄꯨꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯊꯧꯕꯥꯜ ꯀꯦꯕꯤꯀꯦꯗ ꯍꯧꯖꯤꯛ aduna any sigi problem lakpada ma expert ina ma ta na yeba ina na ai tamo je koktasu hange aduga yamna pambi ji tuba mathanda pambi ji lektharapa yawe adaina photo gumba kapa sarthoju gi mateng lorga ai adum WhatsApp ki kuthang da hangaga ai pambi je kamai tawrino kholino sarthoju dagi mateng lor hidak nangthak sardagi lorga ji sinari ina raju ne yam kan hona duna manipur su yam tang na thok iba ko am to sumi yam kan tong nodri strawberry gi farm sida mai pakpa farmer mo onsen biduna tungda choba chemelon phagalan bo weresanu loina loina tonga tonga mafam de sarkar nu stabi dun mateng pibu weresanu tu thamjage duga makha tar posidi haibo farm su to hoji pawdi ina na sai isai tomdra di honam du mandi kana kana thabuk si suminari ge duga atai mioi kara da su thok pi bra pi da bra har su tapio Haji ki waina di ai wakhan di mi je mayam labor thadaraga laita la mayam je kitado ju mateng waina ba ai je adugi wakhalon da je chang pane ai amana thabak sarkar gi thabak tawre khalaje for example ai paisa tolop chawna chare ai mi amda thabak piba ngamoy ba ada ai na isam chamba farm macham torogadi laita la ba mi manga ama tara ama thabak piraga imung manung laita laira adagi magi angang nung bi free da thibo ro mateng oina gadra haibe wakhalon da chang mane doga jiji ko ina mateng pangbi je mama baba ai ge pokmina inau pa chiche ai ado khoi ma magi macha ani ngona jiji ko ina di ran tawri punna mioi taramu punna khoi mi 10 mu ti ran tawjari adudi ina raju su haibire mioi punna taramu punduna sumina dra sigi stage yoraini ko ado sina ta bai khoina lakda sum ujabada thangna bana kan gi labuk sida su yam khoidna khodna honari je masi ju strawberry gi plant tawduri brana tra kari thagen khanbiri masi strawberry gi plant din nate mase koigi nambol kabok sing hari area sida mayamna hajik bazar da pukhalaga yole ba injang mana masing ayamba kawak sing khundal ayamna loina thai ora mayamna ai strawberry yengba lak nusibidona yengba lak pibada adum fresh adum mayam apam ba khamen oro moro oiro tarabu any crop khudimba adum akhoi sidagi adum farm am da changaga leibagi khudong cha ba jo khoi adum phangjagani adujo khoi adum adugi mateng oina ba aduju kitang mateng oi gadra naina farm si tawjagi bane ana taba ujiki nakan da thangna bada nang yang kan semga chagani mafum se masina kari thagen khanbiri bno haji ja somna kanda churi numi haigatana khotana tawri base matongi suna ba haidi strawberry na peak season kan oi pa matamda kitang doju mateng oi gadra na tarbus kumba khungdum mairen thabi khamena simba thajage na adugi dom churi hagatsaban asisu mai pano hona ba oidune ko mai pak poro sunu haibisu thamjage duga ngasai strawberry gi matang da strawberry je haiji amuk magi amukta nangi ngasai pambi amomda yamrabdi keji makhai mathak de pale habagi nangi statement de pi gre ko khoida ado masi magi season je masi loiraga dum amuk mathang amuk thana khidra na traga adum continuous mathang adum mai matam ni orga dum palakadra madu matang dum tapio mase ai ju ahamane adubo moigi expert kangu mamang na thabiba singna tamoje ko ina haibadadi hajik thari pambi se june july baudi satkane na haibiri ado chala matungda moije adagi pokhoina selaiba charjina nongmai mama jina nongmai macha poktho thabi ya aduga macha dagi masu thokpadi mama da selaiba character singdo yaudre na maina takpiri moigi even size the kaida pothok ta kaida commercial lok la oigadoni na khogi di ado mafam je lok sing pa loi doba mafam je kanjala thangodoni na khoina ju mayam gi piba ngamna ba pambi aphaba khoina ju thaning moi ba ado hande kisi na wi june july bokti ngai raga makha tar podis di amung ano pambi ung thabi mong de lei dori plan hajik se ai june july loirakpaga ai pambi asian ba extra khara sapsa ge do ai runner je lokthok pa je kyam yam phai haibagi amtang sida test oina amtang yengjaninge ahan bobudi ahan bo ibiri ko ado mathang amuk thakpu matam dadi lofam se amuk phajana khoidoga bet se tongan nang si churi haga dan sem sumaina nu semna khitra natraga isam janma plastic si lokthok mathak sida dum thajan gadra mase mathang thabadi aina sida uju biri charu aina churi kaka charu thabiri je sina ju lehau walan de bane ba aro si je loir matam da cha lautho ni khone cherang je haigalani cherang je muksu mai thadok pa yadri ba asagi khone bes amuk phajana lautho matam loi khoido ani cherang numi jaduga haye aina si kaka charu thai je mi pong chapada nungaina ba nong sing tarak pada lekhom thoktana ba cherang da kaida tusandana ba cherang paithok pada ju nusina paithok pada phana bagi mong ne duga cherang je na handa khanjari jina cherang gi thupsal laga karak sida oina mi chafam je thara ma charu nan jina adui wakhalon da
ꯍꯥꯏꯕꯗꯤ ꯃꯐꯝꯁꯤ ꯈꯣꯏꯗꯣꯛꯇꯕꯗꯤ ꯁꯨꯌꯥꯃꯨ ꯑꯥ ꯌꯥꯔꯣꯏꯕ ꯈꯣꯏꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯈꯣꯏꯔꯒ ꯑꯃꯇꯪ ꯈꯪꯅꯤꯡꯕ ꯑꯃꯅꯒ ꯍꯪꯖꯒꯦꯀꯣ ꯉꯁꯥꯏ ꯏꯅꯥꯎꯁꯤ ꯊꯥ ꯑꯍꯨꯝꯃꯨꯛꯇ ꯃꯄꯨꯡ ꯐꯥꯔꯛꯏꯕ ꯑꯣꯏꯕꯅꯤꯅ ꯃꯁꯤꯒꯤ ꯅꯪꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯊꯦꯡꯉꯕ ꯅꯕꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯥꯜꯂꯦ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯀꯣ ꯃꯁꯤ ꯑꯩꯅ ꯍꯟꯗꯛ ꯁꯦꯞꯇꯦꯝꯕꯔ 28ꯇ ꯑꯩ ꯊꯥꯕ ꯍꯧꯖꯈꯤ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯈꯤꯕꯅꯤ ꯗꯦꯠ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯔꯦꯅꯤ ꯁꯤꯖꯟꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯁꯤ ꯅꯣꯡꯒꯗꯤ ꯆꯥꯟꯅꯕ ꯑꯣꯏꯕ ꯖꯥꯠꯂꯥ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯅꯣꯡꯁꯦ ꯖꯨꯟ ꯖꯨꯂꯥꯏꯁꯤꯗ ꯌꯥꯝ ꯀꯟꯕ ꯃꯑꯣꯡꯗ ꯆꯨꯏꯀꯣ ꯑꯗꯨꯅ ꯐꯖ ꯅꯣꯡꯁꯤ ꯆꯨꯔꯛꯄꯁꯤꯗ ꯃꯍꯩꯁꯤꯗ ꯃꯁꯤꯕꯨ ꯑꯗꯨꯝ ꯁꯔꯚꯥꯏꯚ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯑꯗꯨꯒ ꯀꯃꯥꯏꯅ ꯀꯔꯤ ꯈꯟꯕꯤꯒꯦ ꯑꯗꯣ ꯑꯩꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯆꯨꯔꯤ ꯍꯥꯏꯒꯠꯄ ꯃꯇꯝꯗꯗꯤ ꯅꯣꯡ ꯌꯥꯝ ꯇꯥꯈꯤ ꯑꯩꯒꯤ ꯕꯦꯠ ꯁꯤꯒꯤ ꯂꯣꯛꯄꯥꯛꯁꯤꯗ ꯈꯣꯏꯕ ꯈꯣꯠꯄ ꯊꯣꯛꯄꯗꯗꯤ ꯑꯗꯣ ꯑꯩꯅ ꯊꯥꯔꯕ ꯃꯇꯝꯗ ꯃꯥꯁꯦ ꯅꯣꯡ ꯑꯍꯨꯝꯂꯛ ꯀꯥꯇꯤ ꯅꯪꯈꯤ ꯅꯣꯡ ꯑꯍꯨꯝꯂꯛ ꯅꯪꯈꯤꯕꯁꯦ ꯑꯩꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯊꯪꯅ ꯅꯣꯡ ꯇꯥꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯌꯨꯝꯗ ꯂꯧꯕꯨꯛ ꯂꯥꯛꯇꯅ ꯑꯩ ꯐꯥꯔꯝꯁꯦ ꯂꯥꯛꯇꯕꯤꯗ ꯑꯩꯅ ꯍꯨꯝꯅꯤ ꯃꯇꯨꯡꯗ ꯂꯥꯛꯄꯗ ꯑꯩꯒꯤ ꯄꯥꯝꯕꯤꯁꯦ ꯑꯗꯨꯛꯀꯤ ꯒ꯭ꯔꯣꯠꯁꯦ ꯌꯥꯝ ꯊꯤꯅ ꯂꯩꯔꯝꯃꯦ ꯃꯣꯏꯁꯦ ꯅꯣꯡꯒꯁꯦ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯅꯕ ꯑꯣꯏꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯅꯣꯡ ꯇꯥꯕꯁꯤꯅꯗꯤ ꯑꯩꯉꯣꯟꯗ ꯄꯥꯝꯕꯤ ꯒ꯭ꯔꯣꯠꯀꯤ ꯆꯥꯡ ꯌꯥꯝ ꯋꯥꯡꯉꯦ ꯏꯅꯥꯎ ꯔꯥꯖꯨꯅ ꯇꯥꯛꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯏꯜꯁꯤꯗꯗꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯄꯥꯝꯕꯤꯁꯤ ꯏꯁꯤꯡ ꯅꯣꯡ ꯇꯥꯔꯒꯅ ꯍꯦꯟꯅ ꯒ꯭ꯔꯣꯠ ꯂꯩꯔꯝꯕꯒꯤ ꯐꯤꯕꯝꯗ ꯎꯏꯌꯦꯅ ꯏꯅꯥꯎꯅ ꯑꯦꯛꯁꯄꯤꯔꯦꯟꯁ ꯑꯃ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯑꯗꯣ ꯕꯥꯏ ꯆꯥꯟꯁ ꯏꯁꯤꯡ ꯋꯥꯠꯂꯛꯑ ꯃꯇꯝꯗꯗꯤ ꯀꯃꯥꯏꯅ ꯏꯁꯤꯡꯁꯤꯕꯨ ꯅꯪ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔ ꯄꯤꯕꯅꯣ ꯑꯗꯨꯝꯇꯒ ꯏꯁꯤꯡꯒꯤ ꯃꯇꯥꯡ ꯏꯁꯤꯡ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯑꯩ ꯄꯨꯈ꯭ꯔꯤꯗꯒꯤ ꯆꯤꯡꯉꯒ ꯃꯅꯨꯡꯗ ꯗ꯭ꯔꯤꯞ ꯄꯥꯏꯞ ꯆꯤꯡꯉꯒ ꯄꯥꯏꯞꯇ ꯑꯩ ꯏꯁꯤꯡꯁꯦ ꯗ꯭ꯔꯣꯞ ꯗ꯭ꯔꯣꯞ ꯃꯈꯣꯡꯗ ꯊꯥꯗꯖꯔꯤ ꯑꯗꯨꯗ ꯄꯥꯝꯕꯤꯁꯦ ꯏꯁꯤꯡ ꯌꯥꯝꯅ ꯍꯦꯟꯖꯜꯂꯒꯁꯨ ꯃꯣꯏꯁꯦ ꯄꯥꯝꯕꯤ ꯂꯦꯛꯊꯕ ꯑꯃ ꯑꯣꯏꯅ ꯎꯏ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯕꯦꯠꯀꯤ ꯃꯈꯥꯁꯨ ꯌꯥꯝꯅ ꯄꯣꯜꯂꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯒꯠꯂꯤꯕ ꯎꯔꯤꯕ ꯕꯦꯠꯁꯦ ꯃꯌꯥꯏ ꯀꯨꯠꯂꯒꯗꯤ ꯍꯌꯦꯡ ꯀꯩꯒꯨꯝꯕ ꯅꯣꯡꯁꯤꯡ ꯇꯥꯁꯜꯂꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯇꯨꯡꯁꯤꯜꯂꯒ ꯄꯥꯝꯕꯤꯗ ꯐꯪꯒꯤꯁꯥꯏꯠꯀꯨꯝꯕ ꯄꯣꯛꯄ ꯑꯗꯨꯗꯒꯤ ꯄꯥꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯛꯊꯕ ꯁꯤꯕ ꯅꯥꯕ ꯃꯔꯛꯇꯁꯨ ꯑꯃꯅꯤ ꯍꯦꯛ ꯌꯥꯎꯈꯤ ꯅꯣꯡꯗ ꯑꯗꯨꯗ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯅ ꯕꯦꯠꯁꯦ ꯃꯌꯥꯏ ꯇꯣꯡꯍꯟꯕ ꯃꯇꯥꯏꯗ ꯏꯁꯤꯡ ꯆꯦꯟꯍꯟꯈꯤꯕ ꯃꯁꯤꯅꯁꯨ ꯑꯌꯥꯝꯕ ꯑꯣꯏ ꯏꯅꯥꯎꯅ ꯉꯁꯥꯏ ꯏꯁꯤꯡ ꯆꯥꯏꯕ ꯃꯇꯝꯁꯤꯗ ꯄꯥꯝꯕꯤꯁꯤꯡꯁꯤꯗꯀꯣ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯇꯧꯔꯒ ꯃꯔꯛꯁꯤꯗ ꯄꯥꯏꯞ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔꯤꯡꯁꯤ ꯇꯧꯋꯦꯅ ꯇꯥꯛꯄꯤꯔꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝꯕ ꯀꯣꯕꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯄꯦꯔꯦꯅ ꯍꯦꯛꯇ ꯃꯅꯥꯗ ꯖꯣꯔ ꯖꯣꯔ ꯍꯩꯖꯤꯟꯗꯅ ꯇꯧꯕꯗꯨꯁꯨ ꯇꯧꯗ꯭ꯔꯤꯑꯕ ꯅꯪꯒꯤꯁꯦ ꯅꯠꯇ꯭ꯔꯥ ꯃꯈꯣꯡꯗ ꯗ꯭ꯔꯤꯞ ꯑꯃ ꯆꯦꯜꯂꯤ ꯍꯥꯏꯔꯤꯑꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯏꯅꯥꯎꯒꯤ ꯃꯁꯤ ꯀꯅꯥꯗꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯣꯖꯥꯁꯤꯡꯗꯒꯤ ꯃꯇꯦꯡ ꯂꯧꯈꯤꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯏꯅꯥꯎꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯁꯨꯝ ꯌꯦꯡꯕꯗꯒꯤ ꯈꯪꯗꯅ ꯁꯨꯝ ꯁꯦꯝꯈꯤꯕ꯭ꯔꯥ ꯃꯗꯨꯝꯇꯒꯁꯨ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤ ꯗ꯭ꯔꯤꯞꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯟꯖꯦꯟꯊꯣꯡꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯁꯥꯔ ꯔꯥꯃꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅꯒꯤ ꯃꯇꯦꯡꯅ ꯁꯥꯔꯅ ꯄꯤꯕꯤꯕꯅꯦ ꯗ꯭ꯔꯤꯞꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯤꯃꯥꯏꯅ ꯍꯥꯞꯄꯣ ꯁꯤꯅ ꯐꯔꯦꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯉꯁꯤ ꯃꯥꯒꯤ ꯁꯥꯔꯒꯤ ꯃꯇꯦꯡꯗꯒꯤ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯐꯥꯔꯝꯗ ꯑꯩꯒꯤ ꯄꯥꯝꯕꯤꯁꯤꯡꯗ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯞꯆꯕ ꯐꯪꯖꯕꯅꯦ ꯑꯗꯣ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯗ꯭ꯌꯨꯔꯦꯁꯟꯁꯤꯗꯤ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯏꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯔꯛ ꯃꯔꯛꯇ ꯆꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯝꯇꯒ ꯑꯁꯦꯡꯕꯒꯤꯗꯤ ꯃꯣꯏꯁꯦ ꯅꯣꯡꯃꯗ ꯌꯥꯝꯗꯕꯗ ꯏꯁꯥꯅ ꯈꯪꯖꯕꯤꯗ ꯃꯤꯅꯤꯠ ꯄꯨꯡꯈꯥꯏ ꯑꯣꯏꯔꯣ ꯃꯤꯅꯤꯠ ꯀꯨꯟ ꯑꯣꯏꯔꯣ ꯄꯨꯡ ꯑꯣꯏꯔꯣ ꯆꯥꯏ ꯑꯣꯟꯅꯕꯗꯤ ꯍꯥꯏꯕꯅꯦ ꯃꯣꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯁꯤꯡꯒꯤ ꯃꯆꯥꯅꯦ ꯃꯣꯏ ꯏꯁꯤꯡ ꯋꯥꯠꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯏꯕꯁꯤ ꯉꯝꯖꯗ꯭ꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕ ꯍꯨꯝꯅꯤ ꯀꯥꯜꯂꯒ ꯑꯗꯨꯃꯥꯏꯅ ꯆꯥꯏꯖꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛꯄꯨ ꯏꯁꯤꯡ ꯄꯤꯕꯁꯤꯅ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯆꯥꯟꯅꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦꯕ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯥꯎ ꯔꯥꯖꯨ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯏꯅꯥꯎꯒꯨꯝꯕ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡ ꯌꯥꯝꯁꯨ ꯅꯍꯥ ꯑꯣꯏꯔꯤꯀꯣ ꯑꯗꯨꯅ ꯇꯨꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯛꯆꯥꯡꯁꯤ ꯀꯟꯅ ꯂꯩꯕꯤꯔꯒ ꯑꯐꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯣ ꯏꯅꯥꯎꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯗꯗꯤ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯗꯨꯗꯩꯗꯤ ꯆꯠꯇꯅ ꯂꯥꯡꯗꯅ ꯉꯥꯎꯁꯟꯅꯗꯅ ꯂꯩꯗꯨꯕꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯂꯧꯕꯨꯛꯇ ꯂꯩꯔꯤꯕ ꯐꯤꯜ ꯑꯍꯥꯡꯕ ꯑꯣꯏꯔꯣ ꯑꯦꯅꯤ ꯊꯕꯛ ꯏꯁꯥꯗ ꯇꯟꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯃ ꯇꯧꯔꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯄ꯭ꯔꯣꯐꯤꯠ ꯂꯩ ꯃꯥꯡꯖꯕ ꯂꯩ ꯇꯣꯡꯖꯕ ꯂꯩ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯊꯥꯏ ꯍꯥꯏꯕ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯕ ꯃꯌꯥꯝꯅꯁꯨ ꯍꯧꯖꯤꯛ ꯎꯕꯤꯔꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯉꯥꯎꯁꯟꯅꯗꯧꯕ ꯂꯩꯗꯧ ꯁꯣꯛꯄꯣꯟꯇ ꯁꯨꯃꯥꯏꯅ ꯇꯧꯔꯁꯜꯃꯤꯟꯅꯔꯒꯗꯤ ꯈꯤꯇꯪ ꯃꯅꯤꯄꯨꯔꯗ ꯑꯑꯣꯟꯕ ꯆꯥꯎꯈꯠꯄ ꯈꯤꯇꯪ ꯐꯒꯗ꯭ꯔꯥ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯜꯂꯛꯄꯩ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑꯒ ꯄꯤꯔꯕ ꯉꯝꯃꯒꯗꯤ ꯃꯅꯤꯄꯨꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯄꯩꯁꯥꯁꯨ ꯃꯄꯥꯟ ꯂꯝꯗ ꯆꯠꯇ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯉꯥꯏꯃꯤꯟꯅꯖꯦꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯗꯁꯨ ꯑꯩ ꯁꯤꯒꯤ ꯃꯦꯁꯦꯖ ꯄꯤꯖꯅꯤꯡꯉꯤ ꯌꯥꯝꯅ ꯏꯅꯥꯎ ꯔꯥꯖꯨꯅ ꯌꯥꯝ ꯐꯖꯕ ꯃꯔꯤꯛ ꯆꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯖꯦꯜ ꯑꯃ ꯃꯤꯌꯥꯝꯗ ꯄꯤꯈ꯭ꯔꯦꯀꯣ ꯃꯗꯨꯃꯛꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯨ ꯌꯦꯡꯕꯤꯔꯤꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡꯅ ꯏꯅꯥꯎ ꯔꯥꯖꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯕꯨ ꯁꯧꯒꯠꯄ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯀꯥꯟꯅꯗꯕꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯧꯎ ꯁꯤꯡꯎꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯅꯕ ꯍꯣꯠꯅꯕꯁꯦ ꯃꯁꯤ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤꯁꯨ ꯏꯃꯦꯖ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯅꯥꯎꯅ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯑꯩꯈꯣই ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯊꯥꯕꯁꯤꯅ ꯁꯦꯟꯊꯣꯛ ꯃꯇꯤꯛ ꯆꯥꯅ ꯐꯪꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯩꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯔꯅꯦꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯈꯟꯕꯒꯦ ꯑꯗꯨꯝꯇꯒ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯔꯒꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯈꯛꯇ ꯅꯠꯇꯦꯕ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯧ ꯄꯔꯤ ꯑꯃ ꯂꯧꯔꯥꯛ ꯍꯦꯟꯅꯤ ꯑꯩꯈꯣꯏꯅ ꯏꯃꯨꯡꯅ ꯍꯤꯡꯒꯣꯜ ꯀꯣꯏꯖꯔꯤꯕꯁꯦ
ꯑꯗꯨꯅ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯈꯛꯇꯅ ꯑꯩ ꯍꯤꯡꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯂꯩꯖꯗꯦ ꯏꯁꯇ꯭ꯔꯣꯕꯦꯔꯤꯅ ꯑꯩꯒꯤ ꯃꯦꯟ ꯑꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯏꯁꯇ꯭ꯔꯣꯕꯦꯔꯤꯗꯤ ꯃꯤꯁꯦ ꯏꯁꯇ꯭ꯔꯦꯠꯇ ꯄꯨꯔꯥ ꯑꯣꯏꯅ ꯊꯕꯛ ꯄꯤꯕ ꯉꯝꯃꯅꯤ ꯍꯥꯏꯕ ꯃꯑꯣꯡꯗ ꯂꯩꯇ ꯂꯥꯏꯔ ꯈꯤꯇꯪꯗꯁꯨ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯁꯇ꯭ꯔꯣꯕꯦꯔꯤꯁꯦ ꯊꯥꯖꯕꯅꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯣ ꯏꯅꯥꯎ ꯔꯥꯖꯨꯒꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯊꯥꯗꯅ ꯑꯗꯩ ꯐꯥꯔꯝ ꯇꯧꯗꯅꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤꯀꯣ ꯑꯍꯥꯡꯕ ꯃꯇꯝ ꯀꯌꯥꯕꯨꯗꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯁꯝꯇꯥꯏꯝꯁ ꯏꯁꯥꯅ ꯁꯨꯝ ꯑꯍꯥꯡꯕ ꯃꯇꯝ ꯈꯔ ꯄꯣꯊꯥꯗꯅꯒ ꯂꯩꯕ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯍꯣꯕꯤꯗꯤ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩ ꯇꯧꯕꯤꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅ ꯑꯩꯁꯦ ꯑꯍꯥꯡꯕꯁꯦ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯍꯦꯛ ꯊꯥꯕ ꯍꯧꯕꯗꯒꯤ ꯃꯃꯥ ꯕꯕꯥꯅ ꯚꯤꯖꯤꯇꯦꯕꯜ ꯂꯣꯝꯗ ꯀꯟꯅ ꯍꯧꯖꯤꯛꯁꯦ ꯊꯥꯕ ꯈꯣꯠꯄ ꯇꯧꯕꯅꯤꯅ ꯑꯩ ꯏꯁꯥꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯪꯖꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯈꯛꯇ ꯑꯣꯏꯅ ꯑꯩꯒꯤ ꯁꯪꯕꯁꯦ ꯑꯣꯏꯖꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤꯅ ꯁꯨꯝ ꯄꯣꯊꯥꯕꯅ ꯁꯨꯝ ꯇꯨꯡꯒꯤꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯣꯞꯄ ꯁꯨꯝ ꯍꯣꯕꯤꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯍꯧꯖꯤꯛꯁꯦ ꯑꯩ ꯈꯜꯂꯦ ꯑꯩ ꯏꯁꯇ꯭ꯔꯣꯕꯦꯔꯤꯁꯦ ꯍꯧꯖꯤꯛ ꯃꯤꯅ ꯃꯌꯥꯝ ꯂꯥꯛꯄꯤꯗꯅ ꯅꯨꯡꯁꯤꯕꯤꯗꯅ ꯗꯤꯃꯥꯟꯁꯨ ꯃꯌꯥꯝ ꯂꯩꯕ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯁꯦ ꯆꯥꯎꯊꯣꯛꯀꯦꯅꯁꯨ ꯑꯃꯨꯛ ꯍꯦꯛ ꯈꯜꯂꯤ ꯋꯥꯈꯜꯗ ꯆꯥꯎꯊꯣꯛꯑꯒꯅ ꯀꯔꯤ ꯑꯃ ꯑꯣꯏꯔꯛꯄ ꯑꯗꯒꯤ ꯑꯩ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯏꯟꯚꯦꯁ ꯇꯧꯁꯤꯟꯕꯅꯤꯅ ꯁꯤꯗ ꯄꯩꯁꯥꯅ ꯀꯗꯥꯏꯗꯒꯤ ꯂꯧꯕ ꯁꯨꯝꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯆꯥꯎꯊꯣꯛꯀꯦ ꯃꯤ ꯊꯕꯛ ꯄꯤꯒꯦ ꯑꯩꯈꯣꯏ ꯈꯨꯟꯗꯨꯗ ꯂꯩꯔꯤꯕ ꯅꯍꯥ ꯃꯆꯥ ꯉꯥꯎꯁꯤꯟꯅꯕꯁꯤꯡ ꯑꯃ ꯑꯣꯏꯔꯣ ꯃꯣꯏꯁꯨ ꯁꯨꯝꯕ ꯋꯥꯈꯜꯂꯣꯟꯗ ꯃꯇꯧ ꯇꯝꯃꯛꯅꯕꯒꯤ ꯃꯑꯣꯡꯂꯣꯝꯗ ꯁꯨꯝꯕ ꯋꯥꯈꯜ ꯃꯌꯥꯝ ꯈꯜꯂꯦ ꯑꯐꯕ ꯈꯤꯇꯪ ꯇꯧꯒꯦꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯔꯥꯖꯨꯅ ꯄꯨꯟꯁꯤꯁꯤꯗꯀꯣ ꯊꯦꯡꯅꯔꯛꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕ ꯃꯤꯀꯨꯞ ꯃꯤꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯔꯒꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯁꯇ꯭ꯔꯣꯕꯦꯔꯤꯒ ꯊꯥꯗꯅ ꯑꯩ ꯃꯃꯥ ꯕꯕꯥ ꯃꯤꯅ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯗꯅ ꯂꯧꯕꯨꯛꯇ ꯑꯩꯒꯤ ꯐꯥꯔꯝꯗꯒ ꯂꯥꯛꯇꯅ ꯍꯩꯒ ꯂꯩꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯣꯏꯖꯒꯦ ꯑꯣꯏꯔꯦ ꯋꯥꯈꯤꯕ ꯃꯤꯀꯨꯞꯇꯤ ꯋꯥꯈꯤꯕ ꯃꯤꯀꯨꯞꯁꯦ ꯑꯩꯁꯦ ꯃꯃꯥ ꯕꯕꯥꯅꯗꯤ ꯄꯣꯛꯄꯗ ꯑꯩꯁꯦ ꯑꯋꯥꯕꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯍꯜꯂꯛꯇ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯄꯤꯛꯇꯨ ꯄꯤꯛꯏꯉꯩꯗ ꯑꯗꯨꯝ ꯑꯩꯁꯦ ꯕꯣꯔꯗꯤꯡꯗ ꯑꯗꯨꯝ ꯆꯥꯎꯍꯜꯂꯛꯑꯦ ꯑꯗꯨꯝ ꯑꯩꯁꯦ ꯐꯤꯜꯗ ꯃꯣꯏꯗ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇꯅ ꯑꯩ ꯑꯇꯣꯞꯄ ꯑꯝꯇ ꯄꯥꯡꯉꯛꯈꯤꯗꯦ ꯉꯁꯤꯐꯥꯎꯕ ꯑꯣꯏꯅ ꯑꯋꯥꯕ ꯃꯁꯛꯁꯦ ꯀꯌꯥ ꯈꯪꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯣ ꯀꯣꯟꯅ ꯑꯩꯅ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯊꯥꯕ ꯂꯝꯁꯦ ꯑꯩꯅ ꯗꯥꯏꯔꯦꯛ ꯍꯧꯕꯗꯤ ꯂꯣꯏꯕ ꯃꯁꯤꯡꯗꯤ ꯑꯩꯅ ꯇꯧꯖꯔꯒꯦꯅ ꯈꯜꯂ ꯆꯪꯉꯛꯄꯅꯤꯅ ꯑꯩꯅ ꯁꯤꯗ ꯏꯟꯖꯤꯟ ꯈꯣꯏꯕ ꯈꯣꯠꯄ ꯆꯨꯔꯤ ꯍꯥꯏꯒꯠꯄ ꯈꯣꯠꯄ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯅ ꯂꯣꯏꯅ ꯆꯦꯜꯂꯦ ꯃꯁꯤꯅ ꯑꯩꯒꯤ ꯑꯋꯥꯕ ꯑꯣꯏꯖꯔꯒꯦ ꯏꯅꯥꯎ ꯔꯥꯖꯨꯅ ꯉꯁꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯐꯥꯔꯝꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯈ꯭ꯔꯦ ꯀꯣ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯏꯅꯥꯎꯗ ꯑꯩ ꯋꯥꯈꯜ ꯀꯣꯏꯁꯟ ꯑꯝꯇꯪ ꯂꯥꯛꯆꯒꯦ ꯃꯗꯨꯗꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤꯁꯤ ꯏꯅꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯆꯧꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯂꯥꯛꯄꯁꯦ ꯃꯁꯤꯗ ꯉꯥꯒꯤ ꯐꯥꯝꯒ ꯇꯧꯗꯅ ꯁꯣꯔꯤ ꯉꯥꯒꯤ ꯐꯦꯁꯇꯤꯚꯦꯜꯒ ꯇꯧꯗꯅ ꯇꯧꯔꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯅꯪ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇꯪ ꯄ꯭ꯔꯃꯣꯠ ꯇꯧꯒꯦ ꯍꯥꯏꯗꯤ ꯄꯨꯊꯣꯛꯀꯦꯅꯗꯤ ꯈꯟꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯥꯟ ꯂꯩꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯍꯟꯇ ꯑꯩꯅ ꯊꯥꯕꯗ ꯁꯦꯞꯇꯦꯝꯕꯔꯒꯤ ꯁꯤꯗ ꯊꯥꯕꯗ ꯗꯤꯋꯥꯂꯤꯁꯦ ꯅꯪꯗꯤ ꯅꯪꯉꯦ ꯍꯩꯁꯦ ꯃꯨꯟꯕ ꯅꯪꯈꯤꯗꯦꯕ ꯑꯗ ꯑꯩꯅ ꯈꯜꯂꯦ ꯋꯥꯈꯜꯂꯣꯟꯗ ꯃꯁꯤ ꯑꯃꯨꯛꯇꯪꯗꯤ ꯃꯁꯤ ꯆꯥꯛꯀꯧꯕ ꯃꯃꯥꯡ ꯑꯃꯨꯛꯇꯪꯗꯤ ꯁꯤꯗ ꯄꯨꯊꯣꯛꯄ ꯅꯪꯒꯅꯤꯅ ꯑꯗ ꯃꯁꯤ ꯏꯊꯟꯗꯅ ꯄꯨꯊꯣꯛꯄꯗꯅꯗꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯊꯨꯡꯉꯣꯏꯗꯧꯔꯤꯕ ꯍꯩꯁꯦ ꯑꯗ ꯑꯩꯈꯣꯏ ꯇꯤꯝ ꯅꯍꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯄꯨꯜꯂꯒ ꯏꯊꯟ ꯄꯨꯟꯕ ꯍꯥꯏꯔꯒꯅ ꯂꯝꯗ ꯊꯥꯒꯗꯧꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯅꯪꯒꯤ ꯐꯥꯔꯝꯁꯤꯗ ꯁꯤꯌꯔ ꯇꯧꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯕ ꯁꯤꯌꯔ ꯇꯧꯕꯒꯤ ꯋꯥꯈꯜ ꯅꯠꯇꯦ ꯃꯐꯝ ꯃꯐꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯍꯥ ꯈꯔꯅ ꯑꯩꯅ ꯍꯧꯗꯣꯛꯆꯕꯅꯦ ꯅꯍꯥ ꯈꯔ ꯄꯨꯜꯂꯒ ꯑꯃꯨꯛꯇꯪ ꯍꯩꯁꯦ ꯗꯤꯋꯥꯂꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪ ꯄꯨꯊꯣꯛꯁꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯤꯕꯁꯤꯗ ꯃꯥꯏ ꯃꯄꯥꯝꯗ ꯈꯤꯇꯪ ꯍꯩꯁꯦ ꯀꯤꯂꯣ ꯑꯃꯃꯝ ꯇꯧꯔꯁꯨ ꯁꯦꯝ ꯀꯣꯝꯂꯥꯒꯤ ꯃꯍꯨꯠꯇ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯥꯞꯆꯤꯟꯕ ꯑꯣꯏꯔꯦ ꯑꯗꯨꯗ ꯃꯥꯒꯤ ꯑꯍꯜ ꯂꯃꯟ ꯃꯃꯥ ꯃꯄꯥ ꯂꯩꯕꯁꯤꯡꯗ ꯑꯝꯇꯪ ꯍꯩꯁꯤꯒꯤ ꯑꯣꯏꯕ ꯃꯍꯥꯎ ꯑꯣꯏꯔꯣ ꯑꯝꯇꯪ ꯄꯤꯖꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯝꯇꯪ ꯅꯪꯖꯅꯕ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯔꯥꯖꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯀꯣ ꯏꯅꯥꯎꯅ ꯇꯧꯔꯤꯕ ꯐꯥꯔꯝ ꯑꯁꯦ ꯇꯨꯡ ꯀꯣꯏꯅ ꯅꯤꯡꯖꯔꯤꯕ ꯑꯁꯥ ꯃꯌꯥꯝꯗꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤ ꯏꯃꯦꯖ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯊꯧꯅꯤꯖꯒꯦ ꯂꯣꯏꯅ ꯉꯁꯤ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯃꯇꯝ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯔꯒ ꯏꯃꯦꯖ ꯇꯤꯚꯤꯒ ꯉꯥꯏꯍꯥꯛ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯒꯤꯗꯃꯛ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀꯁꯨ ꯏꯅꯥꯎꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯇꯥꯃꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯅ ꯎꯅꯖꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯒꯗꯧꯔꯤꯕꯁꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯝꯕꯣꯜ ꯀꯕꯣꯛ ꯋꯥꯛꯁꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯐꯥꯔꯝꯒꯤ ꯁꯦꯟꯅꯔꯤꯕ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯏꯅꯥꯎ ꯈꯥꯏꯗꯦꯝ ꯔꯥꯖꯨꯒꯤ ꯕꯕꯥ ꯑꯄꯣꯛꯄꯒꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡ ꯑꯃꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯏꯁꯥꯒꯤ ꯆꯍꯤꯅ ꯀꯌꯥꯝ ꯁꯨꯔꯦ ꯍꯥꯏꯕꯗꯨ ꯑꯃꯇ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤ ꯃꯤꯡꯅ ꯈꯥꯏꯗꯦꯝ ꯃꯩꯄꯥꯛ ꯀꯧꯏ ꯑꯗꯨꯒ ꯑꯩ ꯆꯍꯤ 50 ꯁꯨꯔꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯁꯤꯟꯐꯝꯁꯤ ꯑꯣꯟꯁꯤꯜꯂꯛꯄꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯁꯤꯟꯐꯝꯒꯗꯤ ꯇꯧꯔꯝꯕ ꯂꯩꯔꯝꯕ꯭ꯔꯥ ꯂꯩꯔꯝꯃꯦ ꯑꯇꯣꯞꯄ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯃ ꯈꯥꯃꯦꯟ ꯊꯥꯕ ꯑꯗꯒꯤ ꯆꯨꯖꯥꯛ ꯊꯥꯕ ꯃꯣꯔꯣꯛ ꯊꯥꯕ ꯑꯂꯨ ꯊꯥꯕ ꯑꯌꯥꯝꯕꯗꯤ ꯂꯣꯏ ꯊꯥꯔꯦ ꯑꯩꯅ ꯑꯌꯥꯝꯕ ꯄꯣꯠ ꯆꯩ ꯊꯥꯗꯕ ꯑꯃꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯁꯤ ꯂꯩꯔꯤꯕ ꯂꯧꯐꯝꯁꯦ ꯀꯌꯥꯝ ꯄꯥꯛ ꯆꯥꯎꯕꯅꯣ ꯍꯥꯏꯕꯤꯌꯨ
ꯁꯤꯗ ꯂꯧ ꯃꯔꯥ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯤ ꯖꯒꯥꯁꯤꯗ ꯁꯪꯉꯝꯃꯅꯤ ꯁꯪꯉꯝꯃꯅꯤ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯂꯩꯔꯤꯕ꯭ꯔꯣ ꯑꯇꯣꯞꯄ ꯑꯁꯣꯝ ꯃꯈꯥꯔꯣꯝꯗ ꯍꯧꯖꯤꯛ ꯇꯤꯜꯍꯧꯒ ꯑꯂꯨꯒ ꯁꯨꯝ ꯇ꯭ꯔꯥꯏꯅ ꯇꯧꯔꯤꯕ ꯃꯊꯪ ꯄꯨꯊꯣꯛꯅꯕꯒꯤ ꯍꯧꯖꯤꯛ ꯂꯧ ꯃꯔꯥꯃꯨꯛꯀꯤ ꯆꯥꯡ ꯑꯃꯁꯨ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯤꯗꯩꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯚꯦꯖꯤꯇꯦꯕꯜ ꯂꯣꯝꯗ ꯑꯗꯩ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯅꯆꯤꯡꯕꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯦ ꯑꯗꯨꯒ ꯐꯧꯗꯤ ꯊꯥꯗꯕ꯭ꯔꯣ ꯐꯧ ꯊꯥꯏ ꯑꯩ ꯂꯧ ꯄꯔꯤ ꯃꯉꯥ ꯁꯪꯉꯝ 6 ꯆꯥꯡ ꯎꯏꯌꯦ ꯑꯗꯨꯒꯤ ꯆꯥꯡ ꯑꯗꯨ ꯂꯧ ꯎꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯤꯟꯐꯝꯒꯗꯤ ꯄꯥꯏꯔꯝꯕ ꯂꯩꯕ꯭ꯔꯣ ꯊꯥꯏꯅ ꯉꯜꯂꯤꯉꯩꯗ ꯂꯩꯇꯦ ꯑꯗꯨꯝꯇ ꯑꯇꯩ ꯑꯃꯗꯤ ꯄꯥꯏꯗꯦ ꯔꯥꯖꯨꯅ ꯌꯥꯝ ꯀꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯤꯗ ꯍꯣꯠꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯕꯤꯕꯒꯦ ꯑꯩ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯅ ꯉꯥꯎꯁꯟꯕꯁꯤꯅꯗꯅ ꯀꯩꯅꯣ ꯉꯧꯆꯠ ꯆꯠꯇꯣꯛꯇ ꯁꯨꯝꯕ ꯃꯥꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯊꯥꯅꯤ ꯑꯗ ꯑꯩꯅ ꯊꯥꯔꯣ ꯐꯔꯦ ꯑꯗꯨ ꯅꯣꯏ ꯊꯕꯛ ꯏꯟꯈꯥꯡ ꯑꯇꯩ ꯃꯌꯥꯝꯁꯦ ꯅꯪ ꯇꯝꯃꯀꯥꯟꯗ ꯃꯤ ꯃꯌꯥꯝꯁꯦ ꯊꯕꯛ ꯏꯟꯈꯥꯡ ꯄꯤ ꯈꯣꯠ ꯇꯧꯔꯒ ꯑꯗꯩ ꯑꯩꯅꯁꯨ ꯅꯪ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯊꯥꯕ ꯃꯇꯝꯗ ꯑꯩꯅ ꯈꯥꯃꯦꯟ ꯑꯗꯒꯤ ꯗꯔꯕꯨꯁ ꯊꯕꯤ ꯃꯌꯥꯝ ꯑꯃꯃꯨꯛ ꯊꯥꯔꯀꯥꯟꯗ ꯃꯁꯤꯒꯤ ꯂꯩ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯋꯥꯈꯜ ꯃꯌꯥꯝꯁꯨ ꯈꯔ ꯄꯣꯊꯥꯕ ꯑꯗꯒꯤ ꯍꯣꯡꯅ ꯆꯥꯎꯅꯁꯨ ꯄꯣꯠ ꯂꯩꯅꯕ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯀꯥꯟꯗ ꯑꯩꯁꯨ ꯃꯇꯦꯡ ꯇꯧꯔꯒꯦ ꯆꯞ ꯃꯥꯟꯅꯅ ꯑꯅꯤꯃꯛꯁꯤ ꯄꯨꯟꯁꯤꯜꯂꯒꯅ ꯑꯗꯨꯃꯥꯏꯅ ꯊꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯊꯥꯕꯁꯦ ꯑꯇꯩ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯒꯗꯤ ꯈꯔ ꯈꯦꯠꯅꯔꯝꯒꯅꯤ ꯃꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ ꯈꯦꯠꯅꯩ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯊꯥꯕ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯒ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯗꯤ ꯀꯩꯒꯤꯅꯣꯗ ꯊꯥꯕ ꯃꯇꯝꯁꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯊꯥꯕꯒꯤ ꯃꯇꯝꯁꯤ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯗ ꯊꯥꯕꯅꯤꯅ ꯈꯣꯏꯕ ꯊꯥꯡꯕ ꯀꯩꯀꯩ ꯇꯧꯕꯗꯨꯁꯨ ꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯑꯗꯣ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯤꯗꯤ ꯁꯦꯞꯇꯦꯝꯕꯔ ꯅꯪꯅ ꯍꯣꯠꯅꯀꯥꯟꯗ ꯉꯁꯥꯏꯒꯤ ꯉꯁꯤ ꯈꯣꯏꯔꯝꯃꯦ ꯅꯣꯡꯉꯥꯜꯂꯒ ꯅꯣꯡ ꯇꯥꯔꯦ ꯑꯗꯩ ꯆꯨꯔꯤ ꯍꯥꯏꯒꯠꯄ ꯈꯣꯠꯄ ꯇꯧꯕꯗꯨꯁꯨ ꯌꯥꯝꯅ ꯂꯦꯕꯔ ꯆꯪꯕ ꯑꯗꯨꯅ ꯑꯗꯒꯤ ꯊꯥꯕꯗꯨꯁꯨ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯂꯧꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯇꯧꯕꯅꯤꯅ ꯑꯇꯩ ꯄꯣꯠ ꯊꯥꯕꯁꯤꯒ ꯈꯦꯠꯅꯩ ꯑꯇꯩꯗꯤ ꯀꯪꯅ ꯑꯌꯥꯝꯕ ꯂꯣꯏ ꯊꯥꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯊꯥꯕꯒ ꯑꯇꯩ ꯄꯣꯠ ꯊꯥꯕꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯈꯦꯠꯅꯔꯦ ꯑꯗꯨꯕꯨ ꯏꯁꯥꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯁꯤꯟꯐꯝꯗ ꯂꯥꯛꯄꯅꯤꯅ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯋꯥꯅ ꯍꯥꯏꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗꯤ ꯊꯦꯡꯅꯔꯝꯗꯧ ꯃꯥꯟꯗꯦ ꯀꯔꯤ ꯃꯣꯠ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯁꯨꯝ ꯇꯧꯔꯛꯑꯕꯅꯤꯅ ꯈꯪꯉꯦ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯁꯤ ꯊꯥꯔꯝꯕ ꯃꯁꯤꯗ ꯇꯤꯟ ꯇꯥꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯅꯥꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯁꯤꯔꯛꯀꯅꯤ ꯁꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯆꯍꯤ 14 ꯑꯩꯈꯣꯏ ꯁꯨꯝ ꯊꯥꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕꯅꯤꯅ ꯑꯗꯨꯒꯤ ꯃꯔꯝꯗꯕꯨꯗꯤ ꯑꯗꯨꯝ ꯈꯪꯉꯕꯅꯤꯅ ꯑꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩ ꯋꯥꯔꯨꯗ꯭ꯔꯦ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯝꯕꯣꯜ ꯀꯕꯣꯛꯁꯤꯡꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯥꯏꯗꯦꯝ ꯔꯥꯖꯨꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯐꯥꯔꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯑꯃꯗꯤ ꯂꯩꯕ ꯂꯥꯛꯄ ꯃꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯛꯄ ꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯏꯕ ꯚꯤꯖꯤꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯚꯤꯖꯤꯇꯔ ꯑꯃꯅꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯄꯥꯎꯗꯝ ꯑꯗꯨꯁꯨ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯒꯦ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯐꯥꯔꯝ ꯌꯦꯡꯕ ꯂꯥꯛꯄꯤꯕ ꯏꯅꯥꯎꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯗꯨꯒ ꯍꯥꯟꯅ ꯐꯥꯔꯝꯁꯦ ꯁꯤꯗ ꯂꯩ ꯍꯥꯏꯁꯤ ꯈꯪꯉꯒ ꯂꯥꯛꯏꯔꯥ ꯑꯗꯨꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯛꯄꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯈꯨꯔꯥꯏꯗꯒꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯐꯥꯔꯝꯒꯤ ꯃꯇꯥꯡꯗ ꯐꯦꯁꯕꯨꯛꯇ ꯃꯌꯥꯝ ꯊꯥꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯁꯤ ꯐꯥꯔꯝ ꯂꯩꯔꯦ ꯌꯥꯝ ꯐꯖꯔꯦ ꯀꯩꯅꯣ ꯇꯧꯋꯦꯅ ꯊꯥꯒꯠꯂꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯉꯁꯤꯁꯦ ꯁꯨꯇꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯥꯏꯀꯜ ꯊꯧꯔꯒ ꯐꯥꯔꯝꯗꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯨ ꯂꯩꯔꯨꯁꯤ ꯌꯦꯡꯉꯨꯁꯦꯅ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯕꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯐꯝꯁꯦ ꯅꯝꯕꯣꯜ ꯀꯕꯣꯛ ꯋꯥꯛꯆꯤꯡꯅꯦꯕ ꯏꯝꯐꯥꯜꯗꯒꯤꯗꯤ ꯈꯔ ꯑꯗꯨꯃꯛ ꯂꯥꯞꯄꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝꯗꯒꯤ ꯗꯥꯏꯔꯦꯛ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯝꯋꯦꯌꯔ ꯃꯐꯝ ꯈꯔꯗꯒꯤ ꯑꯃꯨꯛ ꯂꯩꯔꯨꯔꯒ ꯂꯥꯛꯄ ꯈꯣꯠꯄ ꯌꯨꯝꯗꯒꯤ ꯗꯥꯏꯔꯦꯛ ꯂꯥꯛꯄꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯑꯩꯈꯣꯏ ꯐꯤꯠꯅꯦꯁꯀꯤꯀꯣ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯁꯤ ꯃꯐꯝꯁꯦ ꯌꯧꯔꯨꯁꯦꯅ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯕꯅꯦ ꯑꯩꯒ ꯏꯅꯥꯎꯒꯤ ꯃꯤꯡꯁꯤ ꯀꯔꯤꯑꯕ ꯑꯩ ꯑꯃꯔꯖꯤꯠ ꯈꯨꯔꯥꯏꯗꯒꯤ ꯈꯨꯔꯥꯏꯗꯒꯤ ꯏꯁꯥꯗꯤ ꯀꯩꯀꯩ ꯍꯣꯠꯅꯕꯤꯔꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔꯅꯦ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛ ꯁꯖꯤꯋꯥ ꯖꯦꯜꯒꯤ ꯇꯥꯕ ꯑꯗꯣ ꯌꯨꯝ ꯀꯩꯗꯤ ꯄꯥꯜꯂꯕ꯭ꯔꯥ ꯀꯃꯥꯏꯅ ꯄꯥꯜꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯇꯧꯔꯝꯕꯁꯤꯗꯀꯣ ꯏꯅꯥꯎꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯐꯥꯎꯕꯤ ꯑꯁ ꯑꯁꯤꯒꯤꯗꯤ ꯌꯥꯝ ꯐꯕꯅꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯗꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯁꯤꯂꯣꯡꯒꯤꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯎꯔꯛꯏꯁꯦ ꯅꯍꯥꯟꯋꯥꯏ ꯃꯤ ꯄꯦꯀꯦꯠꯇꯒ ꯂꯥꯛꯄꯗꯨꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯨꯝꯗꯒ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯎꯕ꯭ꯔꯣ ꯄꯦꯀꯦꯠꯇ ꯎꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯈꯟꯖꯕ ꯄꯤꯛꯏꯉꯩꯗ ꯈꯟꯖꯕꯗꯀꯣ ꯌꯥꯝ ꯂꯨꯅꯒ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯏꯃꯥꯡꯃꯛꯀ ꯊꯥꯔꯒ ꯃꯌꯥꯝ ꯆꯥꯅꯕ ꯍꯧꯖꯤꯛꯇꯤ ꯒꯝꯂꯥꯁꯨ ꯊꯥꯅꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯐꯥꯔꯝ ꯑꯩꯅ ꯃꯌꯥꯝ ꯐꯪꯅꯕꯁꯦ ꯑꯗꯒꯤ ꯁꯨꯝꯕꯁꯤ ꯌꯥꯝ ꯑꯩꯈꯣꯏꯗꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯗꯩ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯗꯩ ꯃꯃꯤꯡ ꯌꯥꯝ ꯆꯠꯄꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯂꯣꯏ ꯐꯪꯅꯔꯕꯅꯤꯅ ꯁꯤꯅꯤ ꯑꯉꯥꯡ ꯃꯌꯥꯝꯅ ꯁꯤꯅꯤ ꯈꯣꯠꯅꯤ ꯂꯣꯏ ꯎꯕ ꯉꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯟꯈꯠꯂꯛꯂꯤꯕ ꯑꯩꯈꯣꯏ ꯐꯥꯔꯝ ꯇꯧꯔꯤꯕ ꯏꯅꯥꯎꯁꯤꯗꯗꯤ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯒꯦ ꯁꯨꯝꯕ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯦ ꯁꯨꯝ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯃꯌꯥꯝꯁꯦ ꯃꯈꯟ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅꯁꯨ ꯁꯨꯝꯕꯒꯤ ꯄ꯭ꯂꯥꯟ ꯌꯥꯝ ꯂꯩꯔꯕꯅꯦꯕꯀꯣ ꯁꯤꯗꯁꯨ ꯇꯥꯟꯅꯕꯤꯌꯨ ꯑꯗꯒꯤ ꯃꯌꯥꯝꯁꯤ ꯍꯣꯠꯅꯕ ꯂꯦꯞꯄꯤꯒꯅꯨ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯠꯅꯕ ꯀꯟꯁꯤ ꯀꯜꯆꯔꯁꯦ ꯁꯤ ꯗꯤꯕꯂꯞꯁꯦ ꯍꯥꯟꯅꯁꯨ ꯂꯩꯔꯝꯃꯦꯀꯣ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯜꯍꯟꯁꯦꯕ ꯑꯗꯨꯗ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯩꯈꯣই ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯤ ꯂꯣꯀꯦꯜ ꯄ꯭ꯔꯗꯛꯁꯦ ꯄ꯭ꯔꯣꯃꯣꯠ ꯇꯧꯁꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯥꯕꯗꯁꯨ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯕ ꯍꯛꯆꯥꯡ ꯐꯕ ꯌꯥꯝꯅ
ꯐ꯭ꯔꯨꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤꯕꯅꯦꯕ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯦ ꯑꯗꯣ ꯏꯔꯝꯗꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯁꯤꯗ ꯂꯩꯍꯥꯎꯁꯤꯗ ꯐꯍꯜꯂꯒ ꯄ꯭ꯔꯗꯛꯁꯨ ꯄꯨꯊꯣꯛꯄ ꯂꯣꯏꯅꯅ ꯁꯦꯟꯃꯤꯠꯂꯣꯟꯁꯨ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯏꯅꯥꯎꯅ ꯌꯥꯝ ꯐꯖꯕ ꯑꯃ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯣ ꯂꯥꯛꯄꯁꯤꯗ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯂꯩꯕꯒꯤ ꯑꯁꯥ ꯂꯩꯕ꯭ꯔꯣ ꯂꯩꯒꯗꯧꯔꯤꯕ ꯂꯩꯔꯣꯏꯗꯣ ꯂꯥꯛꯑꯕꯅꯤ ꯂꯩꯇꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯑꯩꯈꯣꯏ ꯆꯠꯂꯨꯔꯦ ꯐꯣꯇꯣꯗ ꯅꯠꯇꯕ ꯃꯌꯥꯝ ꯍꯩꯁꯨ ꯄꯨꯔ ꯆꯠꯇ ꯃꯌꯥꯝ ꯎꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯑꯃꯔꯖꯤꯠꯅ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯐꯥꯔꯃꯔꯁꯤꯡꯗ ꯃꯦꯁꯦꯖ ꯄꯤꯗꯅ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯂꯣꯟ ꯊꯝꯕꯤꯈꯤꯕꯒꯤꯗꯃꯛꯇ ꯑꯃꯔꯖꯤꯠꯄꯨ ꯊꯥꯒꯠꯆꯒꯦ ꯑꯗꯨꯒ ꯑꯩꯈꯣই ꯍꯧꯖꯤꯛ ꯂꯥꯛꯑꯕꯅꯤꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯨ ꯂꯩꯅꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯃꯁꯨ ꯄꯤꯕꯤꯔꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯏꯕꯤꯔꯤꯕ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯗꯣ ꯑꯃꯇ ꯇꯦꯁ ꯇꯧꯕꯤꯔꯒ ꯃꯥꯒꯤ ꯐꯥꯔꯝꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯤ ꯃꯍꯥꯎꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯃꯌꯥꯝꯗ ꯍꯥꯏꯕꯤꯁꯤ ꯍꯥꯎꯋꯦ ꯃꯌꯥꯝꯁꯨ ꯂꯩꯔ ꯆꯥꯕꯤꯌꯣ ꯍꯥꯎꯋꯦ ꯃꯍꯥꯎ ꯆꯞ ꯆꯥꯅ ꯐꯪꯉꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯌꯥꯝ ꯄꯥꯝꯅꯕ ꯃꯍꯥꯎꯗꯨꯅꯤ ꯐꯪꯉꯤ ꯂꯩꯔꯤꯁꯦ ꯑꯃꯔꯖꯤꯠ ꯑꯗꯣ ꯏꯁꯥꯅ ꯍꯧꯖꯤꯛ ꯁꯖꯤꯋꯥꯗ ꯂꯩꯕꯁꯦ ꯀꯌꯥꯃꯨꯛꯇꯤ ꯀꯨꯏꯔꯒꯦ ꯆꯍꯤ 5 ꯁꯨꯔꯦ ꯑꯩ ꯇꯥꯔꯛꯏꯁꯦ ꯄꯣꯁꯇꯤꯡ ꯇꯥꯔꯛꯏꯁꯦ ꯑꯣ ꯏꯁꯥꯗꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ ꯎꯏ ꯑꯗꯣ MBBS ꯂꯣꯏꯕꯁꯤ ꯀꯔꯤ ꯂꯝꯗ ꯀꯔꯤ ꯀꯣꯂꯦꯖ ꯑꯩ ꯇꯝꯃꯛꯄꯁꯤꯅ 2011ꯗ MBBS ꯂꯣꯏꯔꯦ ꯀꯩꯅꯣꯗꯒꯤ ꯑꯁꯥꯝ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯗꯤꯕ꯭ꯔꯨꯒꯔꯗꯒꯤ ꯇꯝꯃꯛꯄꯅꯦ ꯑꯗꯨ ꯑꯣꯏꯔꯒ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯦꯜꯊ ꯁꯥꯔꯚꯤꯁꯦꯁꯇ ꯊꯕꯛ ꯆꯪꯕꯅꯦꯕ ꯌꯥꯝ ꯅꯧꯅꯁꯨ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯆꯍꯤ 4ꯃꯨꯛ ꯀꯩ ꯅꯧꯅ ꯖꯤꯔꯤꯗ ꯇꯥꯔꯨꯔꯦ ꯑꯗꯨ ꯇꯥꯕ ꯂꯣꯏꯔꯒ ꯁꯖꯤꯕꯥ ꯖꯦꯜ ꯑꯃꯨꯛ ꯄꯣꯁꯇꯤꯡ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ MBBS ꯂꯣꯏꯔꯒ MDꯒꯨꯝꯕ DMꯒꯨꯝꯕ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯈꯜꯂꯦ ꯇꯧꯔꯒꯗꯤ ꯀꯔꯤ ꯁ꯭ꯄꯦꯁꯦꯂꯥꯏꯖ ꯀꯔꯤ ꯑꯗꯨꯗꯤ ꯉꯁꯥꯏ ꯄꯩꯈꯥ ꯊꯥꯒꯅꯤ ꯑꯗꯨꯒ ꯃꯇꯨꯡ ꯀꯩꯅꯣꯒꯤ ꯃꯌꯥꯝꯒꯤ ꯑꯩꯅ ꯄꯥꯝꯃꯦꯅ ꯍꯦꯛꯇ ꯑꯃꯗꯤ ꯆꯪꯕ ꯌꯥꯗꯦ ꯔꯦꯡꯀꯤꯡꯗꯨꯒꯤ ꯃꯇꯨꯡ ꯂꯥꯛꯀꯅꯤ ꯑꯦꯅꯤꯋꯦ ꯑꯃꯔꯖꯤꯠ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗ ꯑꯐꯕꯗ ꯑꯣꯏꯗꯅꯀꯣ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯍꯦꯜꯊ ꯀꯤꯌꯔꯁꯤꯗ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯑꯃꯔꯖꯤꯠꯄꯨ ꯑꯃꯨꯛ ꯍꯟꯅ ꯏꯃꯦꯖ TVꯒꯤ ꯃꯥꯏꯀꯩꯗ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯔꯥꯖꯨꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯐꯥꯔꯝꯁꯤꯗ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯔꯕꯅꯣ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯒꯦ ꯑꯗꯨꯝ ꯃꯤꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯕꯣ ꯑꯩ ꯏꯁꯥ ꯃꯥꯂꯣꯝꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯈꯨꯟꯗꯣꯡꯕꯝ ꯑꯣꯡꯕꯤ ꯄꯨꯔꯅꯤꯃꯥ ꯀꯧꯖꯩ ꯁꯤꯗ ꯁꯣꯔꯥꯠ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯐꯥꯔꯝꯁꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯇꯥꯖꯕꯗꯒꯤ ꯆꯪꯖꯔꯛꯄꯅꯤ ꯑꯗꯣ ꯌꯥꯝꯁꯨ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯤ ꯐꯥꯔꯝꯒ ꯇꯧꯗꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯀꯜꯆꯔꯔꯣꯝꯗ ꯌꯥꯝ ꯀꯟꯅ ꯃꯥꯏꯌꯣꯟꯂꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯁꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯒꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯊꯕꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯅ ꯑꯩ ꯃꯁꯤꯗ ꯑꯩ ꯃꯥꯏ ꯄꯥꯛꯅ ꯑꯣꯟꯁꯤꯜꯂꯒ ꯊꯕꯛ ꯍꯣꯠꯅꯖꯔꯒ ꯃꯥꯏ ꯄꯥꯛꯀꯅꯤꯅ ꯍꯣꯠꯅꯔꯤꯕꯁꯦ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯥꯡꯕ ꯄꯣꯠ ꯑꯗꯩ ꯃꯄꯥꯟ ꯂꯝꯗ ꯐꯪꯕꯁꯦ ꯃꯅꯤꯄꯨꯔꯗ ꯍꯣꯡꯅ ꯐꯪꯍꯟꯕꯁꯦ ꯁꯤꯒꯤꯁꯨ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯤ ꯑꯗꯣ ꯏꯁꯥꯁꯦ ꯉꯁꯤ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯤ ꯃꯍꯥꯎ ꯇꯪꯉꯣꯏꯗ꯭ꯔꯥ ꯂꯩꯕꯤꯔꯕ꯭ꯔꯣ ꯂꯩꯇꯕ꯭ꯔꯣ ꯀꯦꯖꯤꯗ ꯀꯌꯥ ꯂꯧꯕꯤꯒꯦ ꯑꯩ ꯀꯦꯖꯤꯗ 400ꯇ ꯂꯧꯖꯔꯦ ꯀꯦꯖꯤ ꯑꯃ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯂꯩꯔꯒꯁꯨ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯐꯥꯔꯝꯁꯨ ꯈꯪꯉꯕꯅꯤ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯀꯦ ꯍꯥꯏꯕꯒꯤ ꯑꯁꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯐꯥꯎꯕꯤꯔꯝꯒꯅꯤ ꯅꯤꯡꯖꯩ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒ ꯏꯃꯦꯖ TV ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯏꯁꯣꯔꯗ ꯊꯧꯅꯤꯖꯒꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ